पाउसेद युमफम ओइबा मरोइबा पाउ खरा अपडेट तौजरे Beirut की मांग ताकपकी थौदोक्ता पेनद्रबा मीसिंगना प्रोटेस्ट तौखरे Lebanon की कोनुंग Beirut तलैबा हि थांगबम अमदा यामना चाउना पोखाइबकी थौदोक थोक्तुना लैबाक असिके सेनमिलोंदा अचौबा अकाइबा पीबकी थौदोक अदुना मरम ओइदुना सरकार यामना पेनद्रबा मियामना इरांग हौरखरे ngarang ahing sarkar ki loisan kya de attack tawna bhona rakpadagi khuthongna bada police officer ama sikhre amasung atopa kaya na sokre aire Beirut city ki ambassador kahen ki ba amasung mi chama go humfuram sian ki ba thodok aduna maram oiduna hanadagi yamna tangdu laita dana leirak palaibak asida miyamna sarkar ki miyuk na huna na penda ba kaya pokle protest to ki ba miyamna Beirut ki murders squad senja thumja tawi amasung section de aina sars to politicians ki murti sarga janna ba hotna ki Sahi taruk hena pairaga thamlakpa yamlaba ammonium nitrate pokhaipi thautok aduna US dollar billion taradagi taramanga phawgi sangda malchang mangta hanke thawa sadabadagi thokiba thautok aduda building lising taruk chani rom chu kaiduna mi lising kya laifam leitre maran leibasing resign tau natragan thauri jalaga hatlu aina protesters singna kholau lauki atopa manipur gi yamna nuaitaba pau amadana footballer Laishram Manitombi Leikhidre Manipur football da masak naina sanaram badana tana coach ke senpham da su state asigi sanaroi kya semkat pada achauba thudang Oiramba Hannagi India International Amasung Mohan Bagan ki captain Oiramba Laishram Manitombi ikhang khangudana tha asigi nipan ge atheng bada masagi mayum asan bi gi mai lekai da Leikhidre mahaki loina bi amadi sahi taragi masanupa ama lehuri masagi sahi kunthra ga mapan suraba Hannagi footballer asi India ge maming leiraba club Mohan Bagan yauna Yar India Amasung Goa ge Sogaukar FC da mating leina Sanaram ki ba defender amane right back am oirbasu mahak midfielder oinasu sanaba ngamkhiba footballer amane sok lesing ani Busan Asian Games ta Manitombi India gi team da saru yakhi sok lesing ani ahum da Vietnam da pangthokiba LG Cup da India under 23 na title lobada Manitombi su saru yakhi tournament adu India gi oina sok lesing amaga sampan humrama thoi ki matungda ahan bo oina international tournament lobo oikhi Manitombi na India gi maming leiraba Kolkata da Yumpham Oiba club Mohan Bagan ki damak sahi om sanaring da club asigi supporters sing yamna pamna footballer amasu oike Mohan Bagan da yauba anisuba season da na captain oina losing duna all airlines gold cup ki title loba ngamkhe sahi om club asigi sanagi bada mahaka loina na club asina IFFL sil Kolkata football league amasung all airlines gold cup ki title anirak lokhe Manitombi na India ki tongan ba club singda sanaram lapa matung Manipur da halaktuna Manipur State League ki team Neroka FC da saru yakhe loina na sok lising ani tara mari da club asigi da magda MSL ki title loba da asawa thodang lokhe masigi matung da anoba imagi mangal AIM da su saru yakhe sanabada ki potharaba matung da makha na coaching ki career da Manitombi sangsil lakhe naha oiriba coach amo oina sanaroi singbo semkolakhiba Manitombi na MSL की टीम अनोब इमा की मंगाल की हेड कोच ओइना थौ पुरम खिबने मरगसीदा था मरी कोरोना वायरस अनाबसिंग लयंगलक्खिबा काश्मीर डॉक्टर सिखरे लाइबा कसिदा हौजिक फावदा मियोइ लाख कुनमाथोइ हेना नाहनख्राबा अमसुंग मियोइ लिसिंग निफुगा हुमदोइ हेना हातख्राबा तामथिरबा कोविड-19 लाइसित नारबा तुंगदा काश्मीर दा लाइसित लसिगी मायुक्ता चांगसिनबा लानथेंगदा ममांग थाकिबा डॉक्टर अमा ngase yuk laikhidre health authorities na hokiba tha mari covid-19 anabasing layengki airiba Dr. Muhammad Ashraf Mir virus adugi positive oiraba tungda Srinagar da leiba Shiri Kashmir Institute of Medical Sciences da mengchanduna layengki mahag ngasi ayuk Leikhidre amasung mahag sikiba ase Kashmir da paksana awaba phangdokkhre ngasi ayuk phangba data gi matung ina hokiba pungkun mari da tampak asida nauna mioi chamri humphom doi covid-19 na naduna anaba masing khangwang wangkhalakhi nauna narakli besing asigi manung da sohmar fuga ni thoidi Kashmir dagi ne atai aduna Jammu dagi ne virus asiga mari leina na mioi samri humdra sikhiba tharaga punna mioi lisingun ga mari hena nakhre territory asida virus asigi active case ki masing lising taret from ne nagalam romda Rajasthan da Pakistan dagi sanglakpai Hindu migrant Emung Amagi Mioi taraga mathoi farm da Chingnaningai Oiba Maongda Siramle Yamna thajadana thokpa thokdok amo oina ngasi ayo anganbada Rajasthan ki Jodhpur district ki manung chanba Deju area ki Ladakh village da Ladda village da hangba farm amada thapak sumina duna laiba Pakistan dagi sanglakhiba Hindu migrant Emung Amagi Mioi taraga mathoi farm manung da pulap oina Chingnaningai Oiba Maongda sina phangle haina agency ki pauna phongdokle athengba phawda farm manung da karamna misi mina thoklibano haibagi chap chaba langla langjin phangdrabachu
खांगपोक पाखल ओइना लेरिबा फार्म अदुगी अकोइबदा अकोइबा सरुकदा केमिकल के मनम चेंदुला लेरंबदगी माइग्रेंट कंबु अदु अहिंगी मतमदा केमिकल थक्सिलका सिरंबा याबगी चिंगनाबा लई हाइना डिस्ट्रिक्ट एसपी रूरल राहुल बरहाटना मीडियादा फोंदोखरे फार्म अदुगी मनुंगदा सो लोनसिनबदगी चंगबा याददुना फार्मगी मपानदा लेरंबा इमुंगी मियोई अमना पुलिसता थेंगना पाउ पिरकपदगी पुलिसना स्पॉट चंचिलुबदा इमुंग अमगी मियोई 13 मक चिंगनानिंगाई ओबा मौंगदा सिरंबनी अमदि पोस्टमार्टम तौरबा मतुंग चप चाबा अमा खंगबा ngamgani haina SB na bagdam khe migrant sing adu Pakistan da laiba bel community gi mioi ngaktani amadi farm gi thabak sunaba farm mapuna khunik oina matam khara thamlak bani asi ba haksang da chokba panbagi dakpham natragana hu senba pochak pija pithak tawrambagi mami su taram dabani na imung manung da tension ama laibadagi seminar am oiramgadra haibadu yengsille forensic team amadi dog scout ki report laglaga asengba khangani aina SB na makha ta khi अरोइबदा कंटेंट सिंग असिगी मरोइबा पाउ खरा हसिबा पाउदमजरिबा मणिपुर लोकल न्यूज़ यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबा पुनमक पथागजरी लोइना चैनल असिना अदुमदा कानरबदि सब्सक्राइब लाइक एंड शेयर तोबा काउबी पुनमक पो अमुका हना थागजरी।